Andaman Nicobar gi Mount Manipur da Maharaj Kulachandra gi Memorial Park ama sana bagidama Andaman Nicobar lengakna square meter chahum chauba lambire athubu matamda thabak haunaba MOU ama tha asida khudyek taunaragani haina Art and Culture gi Minister KH Loken phongdokrai wafam asi wangoi AC gi manung chanba iram sifai mayai lekai da pangthokpa public meeting da phongdokhibani Mifam aduda Minister Lokena makha taraduna lising amaga chanipan ga marifutara mathoigi Anglo Manipur Warda Manipur gi ningthau Kulachandra madi mahaki loina balanmi kunithoibo British lengak na faraga loi thaki ba mafam adubu park oina semgatpagi ayaba si mahak na mafam aduda anirak chatluraba matung da pirakpani hairi Lising ani kunga mathoida center na Andaman Nicobar da Manipur gi mafam ama pikraba matungda ani shiba phase gi oina park asi sagadabani masigidambak Minister Masana Andaman Nicobar gi Governor yauna official singa unabada July fawbada foundation stone yungba haunaba khanghalakibani hairi Si Andaman Nicobar chaluise aise 2021 dagi government of Manipur nga sibo kai mahira kitabase aina haputhoga haiba tungya yanam de lem janadre lem do ang 2 times anya khak aina chaphu matam da governor na ayawa pithoga 300 square meter pi asawa Manipur gi ningthau ji pulla thamam mafam adu gi ayawa pirak khare tin this month si thaj de MOU sign tawna dine adu kai no hamja akhoi su aina tawma thawk ta success we mina